Mahairuisingna Mahimasing Tambada Ayetpa Kudong Sadaba Mayok Nadanaba Comprehensive Educational Package Ama Kaithanaba Taksin Ki Masidanatana Relief Games Sing Ningtina Manage Tobibatanatana Management Ki Tabak Sing Asi IDP Singna Semba Committee Amada Sinabiba Habanachingba Singi Matang Dasu Taksin Ki Pakistani terrorist ka khetna balai traba sinku ki terrorist ki mathakta military crackdown zathaduna lambi hangdu uhaina RPI athawalegi Delhi Youth Wing gi President Boris na phongdokhrei Delhi gi Patel Sestalai ba wing asiga office tanga si pangthoki ba pawgi mi famda mahakna makata na hai Union Home Minister Amit Shah na March 9 dagi Manipur gi lambi zathok zasin yahangani hai khraga ngasi phawba thabakta onthokpa ngamdaba silaibak thibani Tawong asina hauzik PR thamduna centerna lengak la harabasu hanaga chap manaba aduga haiduki ba wa thabak oina pangthokpa ngamdaba lengak ni haina logani aduga amu Union Home Minister gi wafamda yaroi haiduna lambi adumak thingliba chin kuki narco terrorist singda action amata lokhatana lairiba Manipur gi governor so matik sadabane haina logani Manipur gi miyam gi lifeline oiriba national highway ani amadi atai lambi singda asigumba Athing ba piri ba ase kokhanaba military crackdown zathaduna lambi hangdokalo Madutada Manipur da tangdu leitaba hanzilakadabani haiba mahaki wa makhataki ngasigi mifum aduda saruk yakiba wing asigi working president Lastram Lamngan bana hai Union Home Minister Amit Shah ge free movement haiba pandam adu ngasi mai pak 3 sinkuki singna national highway sing thingzinduna thamliba asina maitai khaktana tana atopa phurup kaya da su sauna ayat papiribani asigumba thokdok asi matungda amuhana thoktanaba akanba military crackdown ama zathabi Haiki Mahana Hai Manipur gi hawzak oiriba phibam asina BJP amadi Congress na Parliament pu Kangjebung onthoktuna Kangdrum sanaduna leibagi matam natte madugi mahod irang asigi waroisin ama puraknaba amata oina honabiyo haina makata ki The continued failure to ensure the full reopening of all roads across the state, including those two national highways, which is a lifeline for all Manipuris, is a reminder of incompetence and indifference of those in power. Despite repeated assurance, the government has once again failed to take up decisive action against those perpetrators who broke all the roads and two national highways, which are backed by this Chinkuki narco-terrorists. The Republican Party of India, Athawale, and our youth wings will stand firmly with the people of Manipur and will continue to press to concerned authorities for urgent action, accountability, and long-term solution to ensure that such crisis should not cripple our state, Manipur, again. The frequent blockades on our two national highways, which is a lifeline by these Chinkuki narco-terrorists, creates a havoc and make entire communities struggling for their survival. And also, the central government must conduct a military crackdown against these Chinkuki narco-terrorists because there is no difference between these Chinkuki narco-terrorists and those Pakistani terrorists. And this will help in bringing peace and normalcy in our state, Manipur. And lastly, we would like to request to all the concerned authorities to implement a strict NRC at the earliest with the base year of 1951. Journalist Postmate Lisingani Kunanga All Manipur Working Journalist Union Amzuna Sinduna Ngasidegi Hawdokhrei Thaurok Masi Marski Tang Tarahum Dege Marski Tang Tarataruk Pawba Tongan Tonganba Mafam Singda Pangthokani Ngasi Mai Lauduna Maira Sukatuna Pangthokiba Thauram Adu Lani Tausana Mahi Temple Dege Maira Lauduna Laklaga Amjugi office da loi sinki thoram aduda Bijoy Kaksing Tabam Amjugi president na flag hoisting tauki
Kulngak pa pabayaroy, miyobagi hingnabagi pangpaptok pahag matkanu stop the human right violation namadi lamdam sida thokliba irang asina lanjena duna relief camp ta lairibasing masagi horakpham laiphamda athubada hanjil hanaba honagadabani haiba placard kaya sizna duna kwakaithel moirang purel lastram lekai amade hobom marak irom lekai na chingba apunba maira paibi singna ngasi kwakaithel lastram lekai de laiba Iraima lai harauba manakta wakat mifam chathakrai haribo wakat mifam aduda saruk yakibi kwakaithel lastram laika Iraima maira lupki secretary Sauban Subitana phongdokibada handak India lengakna Manipur da lambi sing free oina chatnaba yarani haiduna miyam hupna chatkiba khongset aduda kukina tongningbba tawrakhi home minister na lambi sing ase free oina chathok chasin yaragani haikhraga ayat apan oirakliba ase kari maramgino hainingi Mahimasing tamduna lejagadaba isa isukayana iramdam asibu kannaba haiduna khulngak pathoklakibani India lengakna khulngak pasing asige khutlai pikhalak tarabade phaba punma tawgani haibadagi isa isu sing khulngak pada sizinaba khulai sing pikhatki aduga kuki singi oinadi separate administration phangdriba phawba khulai pikhatloi haina pikhatana lairi aduga maitegi khulngak pa isa isu singbona phanana bokhotnarakpa asiyaningde maralaiba kuki singi mathaktana India lengakna karigumba action amata lokhattaba habasi laibak thibani loinana relief camp ta changjafam loduna lairiba mayamsu masagi mayum makaida amuk hanna laihannaba hotnabiyo haiki mayum makai laijadaba ranjena dana laiba kaya amagi awaba te thako mayum makai hanjandana free movement amaka chatuk tu yana dana ma masagi ningon sabata lairaga laininga ko kaya amagi awaba bikap ko kaya ama marak sidai sida yamna nungaina asa chauna khanjaruraga sigumba sigo kokina loina mapangadauna kuki mathakadi action amata lokhapidaba akoi atamna na akoi gi maitei gi laijariba angang singchidana isa isu singchidana aba punba tawni nakoi mathakta kanbe action lawni ana kian kangandana kulai lokhatpa haba punba tawni haiba sidai sida akoi mayam laita handaba tawbira roi kai khaluraga tawni hayakpa makoi marale nataba iramdam ngakna na bagida kona ana sugun mamayam che phaba punba tawbino adura ngang thokhiba wa du ngakna chatpiu loina na ukina tawningba tawbadana action lokhataba akoi gi atamna na maitei kharana eta marala ma thangjallaga eta akoi machine ki marakta active service ta lebiri machine na supana eta action je lokhatna bodaba kuki dana kaita ngamdaba masigumba se tawbiranu akoi ingna chitna laijaninge aduna magi maram damda lanje dai ba mayam so lanbiro aduna angang singa sichu haba pun batawdana makoi bu kari sunata pada maral makoi bu bisan biganu Bharat Sarkar ke Department of Personnel and Training ki meeting makhada State Academy and Training na sinduna improving transparency and accountability and government through effective implementation of Right to Information Act haiba hiramda nongmogi oba workshop ama DC office kaksingi NIC conference hall na si pangtokhrei nongmogi oba workshop aduda additional deputy commissioner kaksing moirang them kapajit SDO kaksing osangmam khedajitna akhannaba mitunglen sing oina saruk yakhi workshop aduda Dhanamantjuri University ge law department ke assistant professor and Brajakanta amadi State Academy of Training SAT gi superintendent Narengbam Priyobatana resource person sing oina wangang khibagaloina na DLO singa interaction program so pangthokhi Kanglai Indigenous Martial Arts and Cultural Society ke Max Kunitoi Suba Foundation Day Thoram ngasi Palace Compound Laiba Government Dance College Campus ta pangthokhrei Thoromaduda Department of Mahut and DIPR Government of Manipur ki Director Ngangom Uttam Singna athube mitunglen ke Max ki President Ningthaujam Ajit na Thoram mapu amade Women Association for Socio-Economic Development was DEF ke President RK Tharaksanana
अखन्नबा मिथुंगलन ओइना सरुक याखी थौरम अदु होदोकपगी सरुक अमा ओइना केमैक्स की थौमिसिंगना सैहो इसै सखिबगा लोइनना केमैक्स की फाउंडर अमदी थांग तागी मसक नायरबा मियोइदा चंब खुदोरसिंग तमदुना इकाई खुमनब उतकी थौरम अदुदा डिपार्टमेंट ऑफ माहौल एंड आईपीआर गवर्नमेंट ऑफ मणिपुर की डायरेक्टर नांगोम उतमना फोंदोकिबदा लेबाकी इशू अमा हेक थोलकपा मतमदा इहान हाना चैथेंग फंगबदा सानरोय अमदी आर्टिस्ट सिंगदा हेक्ट ओइगली कोरोना की मतम अमदी हौजिकी ओइरिबा लेबाकी फिबम असिदा आर्टिस्ट सिंगना अवाबा कया मायोकनदबा नते आर्टिस्ट सिंगना लौरिबा थौदांग असि मियामना एंटरटेनमेंट ओइना उबीबा अमदी मखोइना तौरिबा असि कल्चर नि हाइना उबीदबगुम तौरी आर्टिस्ट सिंगना तौरिबा असि मखोइगी युम पुरिबनी पुक्साक ओइरिबनी हाइबगी महोत इरांग ओइना मियामना उबीबा असि लाइबक थिबा दुम लैरिबनी लमदम असिदा थोगलेबे इरांग असिना मरम ओइरगा लांजेन्नदुना मसागी युम अमदी इंखोलदा संगबा फावबा ngamdaba रिलीफ कैम्पता सैदांगफम लौरिबा इमा इबेल अहलमन अमदी इसिल इनाउसिंग असि पथाफम खंगदना वाना लैरिबनी मखोइसिंग असिगी मफमदा आर्टिस्टसिंगना कल्चरल प्रोग्राम गुम्बा अमदी लीला मचा अमा सिनबीबा मतमदा अदुकी मतिक पथाफम पीगदौरिबनी मसिगुम्बा वखल लाइना नागदबा असिदा कनमंगम्बा अमदी पथाफम पीरिबा असिबु इरांग अमनी हाइना मयामना लौबीबा अमदी वानरबा मतम असिदा जगोई साबा मतम ओइरिब्रा हेक्ता हाबिगदौरिबनी हाबिसिनी मरम असिना लेपाकी इशू अमा हेक थोलकपा मतमदा आर्टिस्ट सिंगदा इहान हाना चैथेंग फंगलिबनी कल्चर अमदी ट्रेडिशनल दा अहोंगबा हाइबसी अहोंगबा दुमक लागली थांगता हाइबसी चाहि चामगे ममांगदगी लम कन्नबा अमदी लेबाक ngaknanaba ama oirami aduga hojikna नोंमैना सिलक्लब मतम असिदा अखोइगी कल्चर अमदी ट्रेडिशन सु ngakani adubo सालालगी ओइरंबा थांगता असिबो हक्चांग फना हक्सेलगी ओइबा वखललोंदा पुरकपा मथौ तारकप्रा हाइना लवी इंडिया दा योगा मसाना इंडिया गी नुपा अमदी नुपी खक्तना सानरी योगा हारिबा असि इंटरनेशनल लेवल दा यौरकले था अमा नत्रगा था अनिगी हाइना मचा खाइना योगा मसानदा तौरिबा कानबा मयाम यावबगुमना थांगता असिदसु हिरी कोनबा सोर सानबना चिंबा हक्चांगी ओइबा कानबा मयाम अमा पीरिबनी मरम अदुना हप्ता नत्रगा था अमगी ओइबा युमगी मौ नुपी सिंगी ओइबा सेल्फ डिफेंस की ओइबा अमदी हक्चांग फनबा साजल कांगलोन ओइना सिजन नबीदुना पांथोपसु यामना मरु ओइरकली हाइकी आर्ट एंड कल्चर सानरोइसिंग आर्टिस्टिंग सी मतम की लेबाक की ओइबा इशू थोलकपदा इहान हाना चैथेंग फंगबसिंग की मनुंगदा अमा हेक्तो ओइबा कोविड मतम दाइरो ngसाइगी आर्टिस्टिंग सिगी मागी सिनफमदा अपन बपिरकपा हंदकिसु अखोइना थोनिंगदबा लेबाक की ओइबा क्राइसिस अचौबा म थोए अदा हराव कुमै तौबा यारोय हेक्ता हाइबा आर्टिस्टिंग ना तौरिबा इथौसी थौदांग सी एंटरटेनमेंट ओइना उबीबा मसी कल्चर ने ना उदबा कनागुंबा खरग प्रोफेशन ने कनागुंबा खरगिदी मसीदगी आइगी युम थाइबनी हाइबसी उबीदबा इरांग ओइना उबीबा एंटरटेनमेंट ओइना उबा मसीगी लाइबक थिबा दुम लैरि अमरोमदा मुख खंतोगा यंगसेबा हौजिक रिलीफ कैम्प ता लैरिबा अखोइगी इमा इबेल इचे इचल अहलमन इपा इपल सिंगसी लोइना तौबम खंगदना वखल वारगा युमजु अदुगा इंखोलसु कराइदा लैदोइनो कैदौदोइनो खंगदबगी वारगा लैरिना मसीदा अखोइगी कल्चर तौरिबा जिंगसिना मदुदा कल्चरल प्रोग्राम अमा सिलु लीला मचा अमा सिलुबा मतमदा मोइददी अदुकी मतिक पोथाबम अमा ओइदोइने UFO सेंट्रल की जनरल सेक्रेटरी ओइना थौगाई पुबिरम्बा लाइस्रम देवदत्ता अतोपमिंग लाइजाना वांखै पुख्रमम लेरक्ता लैबा मसागी मयमदा अनाबा अमना मरम ओइरगा मनुंग मतम चादना लैखिदबदा UFO सेंट्रल हेडक्वार्टर हैपोकी माइकैदगी थमोय सोकना अवाबु फोंदोकजारी हाइना यूनिवर्सल फ्रेंडशिप ऑर्गेनाइजेशन UFO की पब्लिसिटी सेक्रेटरी तोंग्राम वांगलेन मेदैना खुदिक पिदुना थादोरकपा जेरोल अमना खंगलकले UFO की पब्लिसिटी सेक्रेटरी तोंग्राम वांगलेन मेदैना थादोरकपा जेरोल असिना मखा तारादुना हाई लैखिद्रबा लाइस्रम देवदत्ता अतोपमिंग लाइचा असिना ऑर्गेनाइजेशन असिगी मतम सांगना थबक थौरम कयादा अवा अना थीदना नोंजु नुंगसा
aying asa amadi masagi oijak oithak tungoi naramnaga lepaki damakta kathok piramba mioi amani organization asigi ngarang khudaki oiba mifam pangthoktuna minute ani tumina leptuna laikhidraba lasram devadatagi thawaina mapugi lekolda ing sikna leirunaba thawni jakhi haina zerol asine makha tarakle Lebaga sige mafam sinna thungna pangthokna bagom Thobal district ke oinasu district health society Thobal na sinduna national deworming day lisingani kunmanga ahanba round gi thoram pangthoktuna ngasidagi sahi amadagi taramapal phawbagi manungda leba angang singbu tilgi hidak pizaba hokre loinana district aside leiriba mipung khudingmakna punna honamina duna campaign asibu mai paknana ba honamina si haina thoramgi athoiba mitunglen oikiba desi Thobal a subasna miyamda appeal Tauri District Health Society Thobal Sinduna Thobal Azoba Pakhang Khong Leirak Talaiba Kanga Senbi Upper Primary School La Pangthokpa Thoram Aduda District Health Society Thobal gi Chairman Su Oriba Deputy Commissioner Thobal A Subas IAS na Athoiba Mitung CMO Thobal Dr. Y Nokulna Thoramapu Aduga ZEO Zone 3 Thobal Arambam Anil Kumar MES District Hospital Thobal gi Medical Superintendent Dr. W Rohini Kumar ICDS Cell Thobal gi District Program Officer and Parango Amadi Thobal Municipal Council Ward Number 9 gi Councillor W Ibochobana Akhanaba Mitungnen Sing Oina Saruk Yaki Thoram Adugi Athoiba Mitungnen gi Warol Pibada DC Thobal A Subasna Hai Angang Singbo Masamo Fana Tamnanaba Angang Singbo Taru Tanana Lainana Bohon Abigadabani Maru Oina Saramdai Taklamdaida Amadi Toilet Changluraba Matungda Kutsa Singna Niom Sumna Hamdok Semdok Laga Sabagi Hainabi Laigadabani Haiki Chumnagi Kut Samtoklibani Haiduna Ising Karat Laga Tokpodu Natabada Kutsa Semdok Sadoktuna Sengdokpagi Niom Sing Adu Mahiloi Sang Singda Amadi Yum Yum da Pazana Takpi Tambibagi Mathau Tai Haiki Tasengbagidi Zahi Amadagi Taramapal Pawagi Manungdaleba Angang Sing Hajaragasu Class 9, 10, 11 Amadi 12 Tamliba Mahiroi Singdadi NDD program Asi Itau Tau Dabagumba Mali Haiba Wafam Tamladuna DC Subasna Makatana Haikibada Dewormingi Tauram Asi Pangtokpa Kakta Natana Masida Yantokliba Hidak Sing Asiki Kanaba Pangadauriba Angang Singi Masamasada Yohanna Basuhanabiu Angang Sing Hidak Sa Krabra Sadribra Haibadu Anganwadi workers sing asa workers sing na kupna yengsin biyo haiki thoram sin bakak natana miyam punna wakal taminana ba asiguba campaign ase mai pakpa ma oinaba district asida lairiba mipung khuding makna mating pinaduna punna hwanamina si haina disini miyam da appeal tawki ngasigi thoram aduda district asigi asa amadi anganwadi center singi amadi medical department ki mari lenaba miyo sing kaya saruk yaki lunana deworming hidak singsu mari lenaba health center singda yanthoki Banbayabade, Manipuri district Tarataruki Manungdalaiba, Sahi Amadagi, Taramapal Pawgi Apunba Ngang Masing Asi, Lakmapan, Lisang Marfudrama Toy, Satruk Marfudratarukta deworming hidak, Pizanaba, Pandam Tambagi Manungda, Taubal district Oina Angang, Lising Marfumari Chamanifuni, district Asigi deworming hidak, Pizanaba Pandam Tamliba, Angang Masing Asi, Anganwadi Center, Samapani Futaret, Government School, Sanitaramapal Aduga Private School, Samasupna Anidani, Sahi Amadagi Manga Badalaiba Angang Lising Kuntrama Toy Supna Marvudrataret Aduga Sahi Taruktagi Taramapal Pabadalaiba Angangna Sama Kuntrani Toida Anganwadi Center na Hidak Pizagani Government Ki School da Angang Lising Kunma Toy Zani Marvudrataru Amadi Private School da Angang Lising Kuntrama Toy Zatru Taramangada Deworming Hidak Pizagani Aduga yam madu oina aikoina khumuk tungana chatpa sandal tungana aikoigi labuk lamangda chala tin na chekhi budagi welcome yam amsule adu natabada yam maru oibase aikoigi khutsa sengna hamda ba kuttagi kaino ma phataba baisanu budagi aikoina saba thapata sanga sebase agang ayam bada natana ahan sin sudum tawi sa saram dai se koi khut hamine na ising tak thenaga tasenga etan hamdi hamda ba tawda badati masi phanyam tawi aikoi Aku semangai samarure sakla mena sagaga saksa lagi tabanda kut hamu hai kanjida ising khar khenanga sikhanga oigodom nei aba tawbne ba masigi habit si ekoi sugai si school ki so ekoi gi kut hamu gi na koi training adu maram maram ta pi dana ko phatta ba nokhok ba je
सिगी हैबिट सिबु याम फजना लेरिंगै दि नखोइदा चाबा थपदगी दि केनोसे कैंसर होए बतिन जेगो Deputy Commissioner Bisnupur Laurembam Bikram IAS ki midyang makhada District Administration Bisnupur amadi Indian Red Cross Society Bisnupur District Branch na sinduna nomagi aba First Aid Training Program ama Lemiram Government High School Relief Camp tanga si pangthokrai tarum aduda Indian Red Cross Society Bisnupur District Branch ki Chairman Dr. Wahengbam Gulapi Secretary su oriba Train Force Aid Dr. Huidrom Raman Relief Camp asigi Nodal Officer L. Prem Chandrana maru oiba mithunglen amadi wangang loi sing oiki Training program aduda Lemiram Dalaiba Relief Camp ani Lemiram Government High School Relief Camp amadi Lemiram SC Girls Hostel Relief Camp Dalaiba IDP Sungudra Romna saruk yabagalunena inmate singda health emergency ama thengnabada mataw karamna mioi aduda first aid pigani linna chikpa hoina chikpa amadi khoina chikpada mataw karamna ahanbagi oina tawgadaba khongthang singi matangda takpi tambikhi training aduda saruk yakhibi inmate nupi amana IRCS na Relief Camp talakpiduna huina chikpa khoina chikpa amadi linna chikpana chingbasingi matangda pokning loksing oibe yabasing takpi tambirambagi damak thagatpa sutfongdokhi Moirang Khunau Nganu Laima Maning Women's Development and Cultural Organization Lingkat ki bagi jahi kuntra surakpagi mapokuman thauram galoinana niminini supna pangthorakpa annual sports meet loisin meki thauram ngarang pangthokhrei Moirang Khunau Maning Lekai ground the pangthokki bethoram aduda Thange SG MLA Tomram Robindro Singna Thuibe Mithung Manipuri film producer Balak Kumana Thauram Mapu amadi social worker Haisnam Ongbi Madhuri Debina akhanaba mithung oina saruk yakhi Lakidrabi Moiram Theng Ongbi Bilasini Debi bu Nisingbo ina pangthokiba sports meeta sanakiba tongan tongan ba masana singi makok mathang takiba singda manapiduna pukning thaugatki Miyamna Twidokna Pandit Nongmai Hairaga Sakangnabiba Manipuri Longe Saknairaba Aiba Professor Nongmai Tem Tombi Singna Ngarang Mars Taranitoi English Ingani Kunmangada Ikang Kangauda Lekidabada Patriotic Writers Forum PAWF Manipuri Maikaidagi Awaba Fongdok Sari Lekidrabo Aza Nongmai Tem Tombi Sing Aiba Amade Critic Ama Oibatanatana Cultural Activist Amasuni Ozana Manipuri Loina Silon Lon Mayek Amade Nat Yokanabagitamak Lauramba Taldang Sing Singthaningaini Oza Asini Lekidaba Habasi Lamdam Sikitanatana Malemgi Maitai Pumnamaki Achawa Mangjaba Amani Ozana Lekidabada Ozagi Imung Manungda Nanghauriba Awabada Forumna Saruk Yari Hairi Thasigi Tang Mapanda Guhatiki Amal Prabha Vabanda Pangthukiba Yarnratna Sahitya Academy and the Niti Ayog Government of Indiana Sinki Batara Suba GSA National Conference ta Salim Digital ki Chairman Loinina GSA Manipur State President Oriba Dr. Panjobom Lanajit Singna Manipur Kumza Lisingani Kulumdogi Me Ahumdagi Thokliba Communal Conflict ki Matangda Wafam Kaya Bukatuna Paudam Kray Conference Aduda India ki State Chingdagi Miyoi Chani Henmana Saruk Yaki Lanajit ki Wafam Tarabatungda India ki Mapamdagi Saruk Yakiba Singna Makoi ki State Amadi Central Lengakta Athubada Warasan Purakpada Tengbang Naba Haiduna Taknagani Fongdok Laki Hozilo Silapada Maruiba Pau Amok Manipur Legislative Assembly Ginaga Emilet Tarukna Governor Ajay Kumar Valaga Unaduna Landam Asida Tangdulai Taba Hanzelana Pakanabada Agamba Mating Pangani Haina Fongdok Ray Churachandpur Maite United Committee na Governor da Memorandum Amapissinduna IDP Singna Mayuk Nariba Awaba Singi Matanga Tongan Bawa Fongkaya Taksim Ray Amadi All Manipur Working Journalists Union Gitaramari Soba Journalist Post Meet Ngasi Toast Lighting Galoinana Haudok Ray
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ISCOM ꯅ꯭ꯌꯨꯁꯀꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯅ꯭ꯌꯨꯁ ꯕꯨꯂꯦꯇꯤꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯏꯪꯂꯤꯁ ꯅ꯭ꯌꯨꯁ ꯑꯃꯨꯛ ꯐꯪꯕꯤꯒꯅꯤ